ꯃꯌꯥꯝꯕꯨ ꯃꯅꯤꯄꯨꯔꯤ ꯋꯥꯔꯤ ꯇꯨꯡꯒꯣꯜꯅ ꯏꯀꯣꯛꯅꯣꯅ ꯈꯨꯔꯨꯝꯖꯔꯤ. ꯃꯌꯥꯝꯒꯤ ꯃꯇꯦꯡꯅ ꯆꯦꯅꯦꯜ ꯑꯁꯤ ꯍꯥꯡꯕ ꯉꯝꯖꯕꯅꯤ. ꯃꯌꯥꯝꯅ ꯂꯥꯏꯛ ꯁꯕꯁꯀ꯭ꯔꯥꯏꯕ ꯇꯧꯕꯤꯗꯨꯅ ꯃꯄꯨꯡ ꯐꯥꯍꯟꯕꯤꯌꯨ. ꯉꯁꯤꯒꯤ ꯋꯥꯔꯤ ꯑꯁꯤꯗꯤ ꯅꯝꯕꯣꯜꯗꯒꯤ ꯅꯔꯁ ꯑꯣꯏꯔꯝꯕꯤ ꯏꯆꯦ ꯑꯃꯒꯤ ꯋꯥꯔꯤꯅꯤ. ꯋꯥꯔꯤ ꯑꯁꯤ ꯄꯥꯊꯣꯛꯆꯕꯗ ꯁꯣꯏꯈꯤꯕ ꯂꯥꯟꯈꯤꯕ ꯌꯥꯎꯔꯕꯁꯨ ꯃꯌꯥꯝꯅ ꯉꯥꯛꯄꯤꯌꯨ. ꯍꯧꯖꯤꯛ ꯋꯥꯔꯤ ꯑꯁꯤ ꯍꯧꯖꯔꯛꯂꯒꯦ. ꯍꯣꯁꯄꯤꯇꯥꯜꯒꯤ ꯀꯥ ꯑꯗꯨꯗ ꯑꯊꯦꯡꯕ ꯑꯍꯤꯡ ꯑꯗꯨꯗ ꯅꯨꯄꯤ ꯑꯗꯨꯅ ꯍꯣꯁꯄꯤꯇꯥꯜꯒꯤ ꯕꯦꯗ ꯑꯗꯨꯗ ꯆꯞ ꯌꯨꯡꯅ ꯐꯝꯂꯒ ꯂꯣꯛ ꯀꯟꯅ ꯀꯟꯅ ꯈꯨꯔꯤ. ꯑꯗꯨꯒ ꯀꯥ ꯑꯗꯨꯒꯤ ꯀꯥꯆꯤꯜ ꯈꯔ ꯃꯝꯇꯛ ꯇꯧꯕ ꯑꯗꯣꯝꯗꯅ ꯅꯨꯄꯥ ꯑꯗꯨꯅ ꯃꯐꯤ ꯊꯣꯡꯗꯅ ꯀꯅꯥꯒꯨꯝꯕ ꯑꯃꯒ ꯃꯨꯔꯨꯝ ꯃꯨꯔꯨꯝ ꯋꯥꯔꯤ ꯁꯥꯟꯅꯕꯒꯨꯝ ꯇꯧꯔꯝꯃꯤ. ꯑꯩ ꯃꯇꯝ ꯀꯨꯏꯅ ꯃꯄꯥꯟ ꯂꯝꯗ ꯅꯔꯁ ꯑꯣꯏꯗꯨꯅ ꯂꯩꯔꯝꯃꯤ. ꯍꯧꯖꯤꯛꯄꯨꯗꯤ ꯌꯨꯝ ꯄꯥꯟꯕꯗꯒꯤ ꯉꯝꯗ꯭ꯔꯗꯨꯅ ꯑꯣꯏꯗ꯭ꯔꯦ. ꯑꯩꯅ ꯉꯁꯤ ꯃꯌꯥꯝꯗ ꯍꯥꯏꯖꯒꯗꯧꯔꯤꯕ ꯃꯌꯥꯝꯁꯦ ꯑꯩꯒꯤ ꯑꯣꯏꯅ ꯏꯁꯥꯗ ꯊꯦꯡꯅꯖꯈꯤꯕ ꯉꯥꯛꯇꯅꯤ. ꯑꯗꯨꯅ ꯃꯌꯥꯝꯁꯨ ꯂꯣꯏꯅ ꯊꯦꯡꯅꯔꯝꯒꯅꯤ ꯍꯥꯏꯕ ꯂꯩꯇꯦ. ꯃꯁꯤꯒꯤ ꯃꯊꯛꯇꯁꯨ ꯑꯩꯗꯤ ꯏꯁꯥꯒꯤ ꯑꯣꯏꯅ ꯂꯥꯏꯒꯤ ꯅꯨꯡꯁꯤꯠ ꯈꯔ ꯆꯦꯟꯖꯩ. ꯑꯗꯨꯅꯁꯨ ꯃꯌꯥꯝꯅ ꯎꯅꯗꯕ ꯈꯪꯅꯗꯕ ꯄꯣꯠꯇꯨ ꯑꯩꯅ ꯈꯔ ꯍꯦꯟꯅ ꯎꯕꯅꯤ. ꯃꯄꯥꯟ ꯂꯝꯒꯤ ꯍꯣꯁꯄꯤꯇꯥꯜ ꯈꯨꯗꯤꯡꯃꯛ ꯂꯣꯏꯅ ꯇꯧꯏ ꯍꯥꯏꯕꯗꯤ ꯅꯠꯆꯗꯦ. ꯑꯗꯨꯕꯨ ꯑꯅꯝꯕꯗꯤ ꯗꯣꯛꯇꯔ, ꯅꯔꯁ ꯑꯃꯗꯤ ꯁ꯭ꯇꯥꯐꯁꯤꯡꯗꯒꯤ ꯄꯦꯁꯦꯟꯠꯁꯤꯡꯅ ꯌꯥꯝꯅ ꯆꯥꯎꯕ ꯍꯦꯜꯂꯤ. ꯃꯤꯁꯨ ꯌꯥꯝꯅ ꯆꯤꯜꯂꯤ. ꯄꯦꯁꯦꯟꯠꯁꯤꯡꯁꯤꯅ ꯑꯩꯈꯣই ꯅꯔꯁꯁꯤꯡꯁꯤꯗ ꯋꯥ ꯆꯥꯎꯅ ꯆꯥꯎꯅ ꯉꯥꯡꯕ, ꯊꯤꯅ ꯊꯤꯅ ꯆꯩꯕꯅꯆꯤꯡꯕꯁꯨ ꯑꯩꯒꯤ ꯑꯣꯏꯅꯗꯤ ꯌꯥꯝꯅ ꯊꯦꯡꯅꯖꯔꯦ. ꯃꯁꯤꯒꯤꯁꯨ ꯃꯊꯛꯇ ꯃꯄꯥ ꯃꯃꯥ ꯑꯍꯜ ꯑꯣꯏꯔꯕ ꯁꯤꯒꯗꯧꯕ ꯀꯨꯏꯗ꯭ꯔꯕꯁꯤꯡꯁꯤꯁꯨ ꯃꯆꯥ ꯃꯁꯨꯅ ꯍꯣꯁꯄꯤꯇꯥꯜꯗ ꯑꯦꯗꯃꯤꯠ ꯇꯧꯔꯝꯂꯒ ꯍꯨꯟꯗꯣꯛꯂꯝꯕꯁꯨ ꯀꯣꯡꯒꯥꯏ ꯑꯃꯅꯤ. ꯃꯈꯥ ꯇꯥꯅ ꯑꯩꯅ ꯅꯔꯁ ꯑꯣꯏꯔꯛꯄ ꯃꯇꯝꯗ ꯃꯇꯝ ꯊꯥꯗꯨꯅ ꯂꯩꯔꯕ ꯃꯤ ꯃꯌꯥꯝ ꯊꯦꯡꯅꯖꯔꯛꯂꯦ. ꯃꯈꯣꯏꯒꯤ ꯁꯦꯕꯥ ꯁꯦꯕꯤꯁꯨ ꯐꯅꯌꯥꯝ ꯇꯧꯖꯔꯛꯂꯦ. ꯑꯁꯨꯝꯅ ꯑꯩꯅ ꯊꯦꯡꯅꯔꯛꯄꯗ ꯃꯤꯑꯣꯏꯕ ꯑꯃꯅ ꯇꯥꯏꯕꯪꯄꯥꯜ ꯊꯥꯗꯣꯛꯂꯝꯗꯥꯏꯁꯤ ꯃꯑꯣꯡ ꯑꯅꯤ ꯊꯣꯛꯏ. ꯑꯍꯥꯟꯕꯁꯤꯅ ꯌꯥꯝꯅ ꯏꯪꯅ ꯆꯤꯛꯅ ꯃꯅꯥ ꯃꯅꯤꯜ ꯅꯥꯏꯗꯅ ꯂꯩꯈꯤꯗꯕ ꯀꯥꯡꯕꯨꯗꯨꯅꯤ. ꯃꯈꯣꯏꯗꯤ ꯃꯈꯣꯏꯅ ꯅꯨꯡꯁꯤꯖꯕ ꯂꯩꯈꯤꯗ꯭ꯔꯕ ꯃꯔꯤ ꯃꯇꯥꯁꯤꯡ ꯅꯠꯇ꯭ꯔꯕꯁꯨ ꯃꯔꯨꯞꯁꯤꯡꯅ ꯂꯧꯕ ꯂꯥꯛꯏ ꯍꯥꯏ. ꯑꯗꯨꯕꯨ ꯑꯅꯤꯁꯨꯕ ꯃꯑꯣꯡ ꯑꯁꯤꯗꯤ ꯆꯨꯝꯅꯒꯤ ꯃꯤꯆꯝ ꯑꯃꯅ ꯊꯦꯡꯅꯔꯕꯗꯤ ꯌꯥꯝꯅ ꯍꯩꯅꯔꯣꯏ. ꯃꯈꯣꯏꯒꯤ ꯃꯤꯁꯤ ꯑꯁꯤꯗꯤ ꯌꯥꯝꯅ ꯋꯥꯅ ꯁꯤꯒꯜꯂꯤ. ꯃꯃꯤꯠꯇ ꯎꯍꯩꯗꯕ ꯀꯔꯤ ꯀꯔꯤꯅꯣꯁꯨ ꯍꯦꯛꯇ ꯎꯒꯜꯂꯤ. ꯃꯁꯤꯒꯤ ꯃꯊꯛꯇꯁꯨ ꯁꯤꯒꯗꯧꯔꯤꯕ ꯃꯤꯑꯣꯏꯁꯤꯡꯁꯤꯒꯤ ꯀꯥꯁꯤꯡꯁꯤꯗ ꯍꯦꯛ ꯍꯦꯛ ꯆꯪꯕꯗ ꯌꯥꯝꯅ ꯀꯟꯕ ꯅꯝꯊꯤꯕ ꯃꯅꯝ ꯑꯃ ꯍꯦꯛ ꯍꯦꯛ ꯅꯝꯃꯤ. ꯃꯁꯤꯒꯤ ꯃꯅꯝꯁꯤ ꯑꯩꯅ ꯑꯩꯈꯣꯏꯒꯤ ꯊꯕꯛ ꯇꯧꯃꯤꯟꯅꯔꯤꯕ ꯃꯤꯑꯣꯏꯁꯤꯡꯗ ꯅꯝꯕ꯭ꯔꯥ ꯍꯥꯏꯗꯨꯅ ꯍꯦꯛ ꯍꯦꯛ ꯍꯪꯖꯩ. ꯃꯈꯣꯏ ꯈꯔꯗꯤ ꯅꯝꯃꯤ ꯍꯥꯏꯕꯁꯨ ꯌꯥꯎꯔꯛꯏ, ꯑꯗꯨꯒ ꯅꯝꯗꯦ ꯍꯥꯏꯕꯁꯨ ꯌꯥꯎꯏ. ꯅꯝꯗꯦ ꯍꯥꯏꯔꯤꯕꯁꯤꯡꯗꯨꯒꯤ ꯃꯔꯛꯇꯁꯨ ꯃꯅꯥꯇꯣꯟ ꯌꯥꯝꯅ ꯁꯤꯡꯒꯟꯕ, ꯀꯔꯤꯒꯨꯝꯕ ꯃꯅꯝ ꯀꯟꯕ ꯑꯃ ꯍꯦꯛ ꯅꯝꯕꯗ ꯏꯁꯧ ꯂꯥꯡꯒꯟꯕ ꯃꯤꯁꯨ ꯌꯥꯎꯔꯤꯕꯅꯤ. ꯑꯗꯨꯒ ꯃꯈꯣꯏꯅ ꯅꯝꯗꯦ ꯍꯥꯏꯔꯛꯄꯗꯁꯨ ꯑꯩ ꯌꯥꯝꯅ ꯉꯛꯂꯝꯃꯤ. ꯃꯁꯤꯗꯒꯤ ꯑꯩꯅ ꯍꯥꯏꯔꯤꯕ ꯃꯤꯅ ꯇꯥꯏꯕꯪꯄꯥꯟ ꯊꯥꯗꯣꯛꯂꯝꯗꯥꯏꯗ ꯅꯝꯕ ꯃꯅꯝ ꯑꯁꯤ ꯃꯤ ꯄꯨꯝꯅꯃꯛꯇ ꯅꯝꯍꯟꯕ ꯅꯠꯇꯦ ꯍꯥꯏꯕꯁꯤ ꯑꯩ ꯏꯁꯥꯅ ꯈꯪꯖꯔꯝꯃꯤ. ꯑꯁꯨꯝꯅ ꯍꯥꯏꯔꯤꯕ ꯃꯤꯑꯣꯏꯁꯤꯡ ꯑꯁꯤꯒꯤ ꯃꯔꯛꯇꯒꯤ ꯑꯃꯨꯛꯁꯨ ꯌꯥꯝꯅ ꯁꯥꯊꯤꯕ ꯀꯥꯡꯕꯨ ꯑꯃꯁꯨ ꯂꯩꯔꯤ. ꯃꯈꯣꯏꯗꯤ ꯁꯤꯔꯝꯗꯥꯏꯗ ꯋꯥꯈꯜ ꯇꯥꯗꯕ ꯑꯉꯥꯎꯕꯒꯨꯝꯅ ꯂꯥꯎꯕ ꯌꯥꯕ ꯂꯥꯎꯔꯝꯂꯒ ꯃꯃꯤꯠ ꯃꯅꯥ ꯉꯣꯔꯣꯡ ꯉꯣꯔꯣꯡ ꯑꯣꯟꯈꯠꯇꯨꯅ ꯁꯤ. ꯑꯗꯨꯒ ꯃꯤꯑꯣꯏꯁꯤꯡꯁꯤꯅ ꯂꯩꯈꯤꯗ꯭ꯔꯕ ꯃꯇꯨꯡꯗꯁꯨ ꯀꯥ ꯑꯗꯨꯃꯗꯤ ꯅꯨꯃꯤꯠꯄꯨ ꯍꯦꯛ ꯇꯥꯈ꯭ꯔꯕꯗꯤ ꯆꯪꯕ ꯉꯝꯅꯗꯦ. ꯑꯁꯤꯒꯨꯝꯕ ꯑꯀꯤꯕ ꯃꯑꯣꯡꯒꯤ ꯃꯤꯁꯤ ꯌꯥꯝꯅ ꯊꯦꯡꯅꯈ꯭ꯔꯦ. ꯑꯗꯨꯕꯨ ꯃꯌꯥꯝ ꯃꯔꯛꯇꯒꯤ ꯈꯔ ꯍꯦꯟꯅ ꯀꯥꯎꯕ ꯉꯝꯂꯣꯏꯗꯕ ꯊꯧꯗꯣꯛ ꯑꯃꯒꯤ ꯃꯇꯥꯡꯗ ꯍꯥꯏꯖꯒꯦ. ꯃꯃꯥ ꯃꯆꯥꯅꯤ. ꯅꯨꯄꯥꯗꯨ ꯆꯍꯤ 25-26 ꯔꯣꯝꯒꯤ ꯃꯤꯑꯣꯏ ꯃꯥꯜꯂꯤ. ꯅꯣꯡꯃ ꯍꯣꯁꯄꯤꯇꯥꯜꯗ ꯃꯃꯥꯗꯨ ꯅꯥꯕꯒꯤ ꯄꯨꯈꯠꯂꯛꯄꯅꯤ. ꯃꯃꯥꯗꯨ ꯌꯦꯡꯕꯗ ꯃꯌꯥꯝꯒ ꯃꯥꯟꯅꯗꯦ. ꯃꯃꯥ ꯃꯆꯥ ꯑꯅꯤꯃꯛ ꯌꯥꯝꯅ ꯃꯣꯠꯅꯁꯨ ꯎꯏ. ꯃꯃꯥꯗꯨ ꯂꯥꯏꯍꯧ ꯍꯧꯔꯒ ꯅꯤꯡꯊꯝ ꯀꯟꯅ ꯆꯜꯂꯦ ꯍꯥꯏꯕꯗꯒꯤ
ꯄꯨꯈꯠꯂꯛꯈꯤꯕꯅꯤ꯫ ꯃꯥꯁꯤ ꯆꯍꯤ 60ꯃꯨꯛ ꯁꯨꯔꯦ, ꯃꯥꯏꯜ ꯗꯥꯏꯕꯦꯇꯤꯁꯁꯨ ꯂꯩ꯫ ꯃꯍꯥꯛꯁꯤ ꯑꯩꯈꯣꯏꯗ ꯃꯁꯥ ꯏꯋꯥ ꯋꯥꯏ, ꯃꯈ꯭ꯋꯥꯡꯗꯨꯁꯨ ꯈꯔ ꯅꯥꯏ, ꯑꯗꯨꯒ ꯍꯥꯟꯅ ꯇꯧꯗꯕ ꯃꯑꯣꯡꯗ ꯃꯁꯥ ꯆꯣꯛꯊꯕꯁꯨ ꯌꯥꯝꯅ ꯍꯦꯟꯖꯤꯜꯂꯤ ꯍꯥꯏꯔꯛꯈꯤ꯫ ꯑꯗꯨꯒ ꯃꯄꯥꯟ ꯊꯣꯛꯄꯁꯤꯁꯨ ꯈꯔ ꯇꯣꯏꯅ ꯊꯣꯛꯄ ꯃꯥꯜꯂꯤ꯫ ꯑꯁꯨꯝꯅ ꯃꯥꯕꯨ ꯑꯦꯛꯖꯥꯃꯤꯟ ꯐꯖꯅ ꯇꯧꯔꯕ ꯃꯇꯨꯡꯗ ꯑꯩꯈꯣꯏꯅ ꯃꯥꯁꯤ ꯌꯨꯔꯣꯁꯦꯞꯁꯤꯁ ꯅꯥꯔꯦ ꯍꯥꯏꯕ ꯈꯪꯂꯛꯈꯤ꯫ ꯂꯥꯁ ꯁ꯭ꯇꯦꯖꯅꯤ꯫ ꯌꯨꯔꯣꯁꯦꯞꯁꯤꯁ ꯍꯥꯏꯕ ꯂꯩꯅꯥ ꯑꯁꯤ ꯁꯝꯅ ꯍꯥꯏꯔꯕꯗ ꯏꯟꯐꯦꯛꯁꯟ ꯊꯣꯛꯄꯗꯒꯤ ꯀꯤꯗꯅꯤꯗꯒꯤ ꯕ꯭ꯂꯗ ꯁ꯭ꯇ꯭ꯔꯤꯝꯗ ꯁꯟꯗꯣꯛꯈꯤꯕꯗꯨꯅꯤ꯫ ꯑꯁꯨꯝꯅ ꯃꯍꯥꯛꯁꯤ ꯑꯔꯣꯏꯕ ꯐꯤꯚꯝꯗ ꯂꯩꯔꯝꯕꯗꯒꯤ ꯐꯅꯌꯥꯝ ꯑꯩꯈꯣꯏꯅ ꯍꯣꯠꯅꯔꯕꯁꯨ ꯀꯟꯕ ꯉꯝꯂꯔꯣꯏ ꯈꯪꯂꯝꯃꯤ꯫ ꯅꯨꯃꯤꯠ ꯑꯁꯤ ꯑꯩ ꯅꯥꯏꯠ ꯗ꯭ꯌꯨꯇꯤ ꯇꯥꯔꯝꯃꯤ꯫ ꯌꯥꯝꯅ ꯏꯀꯥꯏꯅ ꯍꯥꯏꯔꯕꯗ ꯑꯩꯁꯤ ꯃꯇꯝꯗꯨꯗ ꯄꯩꯁꯥ ꯅꯨꯡꯁꯥ ꯈꯔ ꯆꯤꯟꯕꯗꯒꯤ ꯃꯤꯒꯤ ꯅꯥꯏꯠ ꯁꯤꯞꯁꯨ ꯌꯥꯎꯅ ꯑꯩꯅ ꯄꯨꯔꯝꯃꯤ꯫ ꯃꯔꯝ ꯑꯁꯤꯅ ꯑꯩꯒꯤ ꯏꯁꯥꯁꯨ ꯌꯥꯝꯅ ꯁꯣꯛꯂꯝꯃꯤ꯫ ꯑꯁꯨꯝꯅ ꯉꯁꯥꯏ ꯂꯥꯛꯈꯤꯕ ꯃꯃꯥ ꯃꯆꯥꯗꯨ ꯃꯈꯣꯏꯒꯤ ꯀꯥ ꯑꯗꯨꯗ ꯂꯩꯔꯤꯕꯅꯤ꯫ ꯃꯃꯥ ꯑꯗꯨ ꯀꯟꯕ ꯉꯝꯒꯅꯤ ꯍꯥꯏꯕꯒꯤ ꯃꯃꯤ ꯇꯥꯗ꯭ꯔꯕꯅꯤꯅ ꯀꯔꯤꯁꯨ ꯊꯣꯏꯗꯣꯛ ꯍꯦꯟꯗꯣꯛꯅ ꯍꯤꯗꯥꯛ ꯂꯥꯡꯊꯛꯇꯤ ꯗꯣꯛꯇꯔꯅ ꯄꯤꯔꯝꯗ꯭ꯔꯦ꯫ ꯁꯨꯞꯅꯈꯛꯀꯤ IV ꯐ꯭ꯂꯨꯏꯗꯁꯀ ꯑꯣꯛꯁꯤꯖꯦꯟꯒ ꯊꯥꯖꯤꯟꯗꯨꯅ ꯊꯝꯕꯅꯤ꯫ ꯍꯣꯁꯄꯤꯇꯥꯜꯗꯨꯁꯨ ꯆꯤꯟꯕꯒ ꯀꯩꯒ ꯗꯣꯛꯇꯔꯅꯗꯤ ꯃꯌꯨꯝꯗ ꯍꯜꯂꯣ, ꯎꯄꯥꯏ ꯂꯩꯔꯔꯣꯏ, ꯃꯇꯝ ꯉꯥꯏꯕ ꯅꯠꯇꯅ ꯍꯥꯏꯅ ꯍꯥꯏꯕꯅꯤ꯫ ꯑꯗꯨꯕꯨ ꯃꯆꯥꯅꯨꯄꯥ ꯑꯗꯨꯅ ꯑꯩꯈꯣꯏꯁꯨ ꯆꯞ ꯆꯥꯅ ꯄꯩꯁꯥ ꯊꯤꯖꯒꯦ, ꯌꯨꯝꯗ ꯍꯟꯕꯗꯤ ꯉꯝꯂꯣꯏ ꯍꯥꯏꯕꯗꯒꯤ ꯑꯗꯨꯝ ꯊꯝꯂꯤꯕꯅꯤ꯫ ꯑꯁꯨꯝꯅ ꯑꯩ ꯅꯨꯃꯤꯗꯥꯡ ꯑꯗꯨꯗ ꯃꯈꯣꯏ ꯑꯅꯤ ꯑꯗꯨꯒꯤ ꯀꯥꯗ ꯌꯦꯡꯁꯤꯟꯕ ꯆꯪꯒꯦ ꯍꯥꯏꯗꯨꯅ ꯂꯥꯛꯂꯝꯃꯤ꯫ ꯑꯩꯅ ꯀꯥ ꯑꯗꯨ ꯌꯧꯗ꯭ꯔꯤꯉꯩꯗ ꯃꯨꯔꯨꯝ ꯃꯨꯔꯨꯝ ꯁꯣꯟꯕ ꯑꯃ ꯇꯥꯔꯝꯃꯤ꯫ ꯑꯩꯅ ꯇꯞꯅ ꯊꯣꯡꯗꯨ ꯃꯌꯥ ꯈꯤꯇꯪ ꯀꯥꯔꯒ ꯌꯦꯡꯂꯝꯃꯤ꯫ ꯃꯅꯨꯡ ꯑꯗꯨꯗ ꯃꯆꯥꯅꯨꯄꯥ ꯑꯗꯨ ꯀꯥ ꯑꯗꯨꯒꯤ ꯀꯥꯆꯤꯜ ꯑꯃꯝꯕ ꯑꯗꯨꯗ ꯃꯐꯤ ꯊꯣꯡꯗꯅ ꯀꯅꯥꯒꯨꯝꯕ ꯑꯃꯒ ꯋꯥꯔꯤ ꯃꯨꯔꯨꯝ ꯃꯨꯔꯨꯝ ꯁꯥꯕꯒꯨꯝ ꯇꯧꯔꯝꯃꯤ꯫ ꯃꯃꯥ ꯑꯗꯨꯅ ꯍꯣꯁꯄꯤꯇꯥꯜꯒꯤ ꯕꯦꯗ ꯑꯗꯨꯗ ꯆꯞ ꯌꯨꯡꯅ ꯐꯝꯂꯒ ꯂꯣꯛ ꯀꯟꯅ ꯀꯟꯅ ꯈꯨꯔꯝꯃꯤ꯫ ꯑꯩꯁꯨ ꯃꯁꯤꯗ ꯍꯩꯁ ꯀꯔꯤꯅꯣ ꯇꯧꯔꯤꯕ ꯃꯑꯣꯡꯁꯤꯗꯤ ꯍꯥꯏꯅ ꯏꯊꯟꯇ ꯈꯟꯖꯔꯝꯃꯤ꯫ ꯑꯩꯁꯨ ꯆꯪꯗꯕꯗꯤ ꯌꯥꯗꯕꯅꯤꯅ ꯑꯇꯣꯞꯄ ꯅꯔꯁ ꯑꯃ ꯀꯧꯗꯨꯅ ꯑꯩꯒ ꯃꯥꯒ ꯀꯥ ꯑꯗꯨ ꯌꯧꯗ꯭ꯔꯤꯉꯩꯗ ꯈꯔ ꯍꯧꯅ ꯍꯧꯅ ꯇꯥꯅꯕ ꯍꯥꯏꯗꯨꯅ ꯋꯥꯔꯤ ꯁꯥꯟꯅꯔꯒ ꯆꯪꯃꯤꯟꯅꯔꯝꯃꯤ꯫ ꯀꯥ ꯑꯗꯨ ꯃꯔꯝ ꯏꯆꯥ ꯆꯥꯗꯅ ꯌꯥꯝꯅ ꯁꯥꯔꯝꯃꯤ꯫ ꯑꯩꯈꯣꯏꯅ ꯆꯪꯕ ꯑꯗꯨꯗꯗꯤ ꯑꯩꯅ ꯉꯁꯥꯏ ꯎꯈꯤꯕ ꯃꯆꯥꯅꯨꯄꯥ ꯑꯗꯨꯒꯤ ꯐꯤꯚꯝ ꯑꯗꯨ ꯄꯨꯡꯍꯣꯡ ꯍꯣꯡꯂꯝꯂꯦ, ꯀꯔꯤꯃꯠꯇ ꯇꯧꯗꯅ ꯏꯆꯝ ꯆꯝꯅ ꯂꯩꯔꯝꯃꯤ꯫ ꯃꯊꯪꯒꯤ ꯅꯨꯃꯤꯠꯅꯤ ꯑꯩꯁꯨ ꯍꯪꯒꯣꯏ ꯍꯪꯒꯣꯏꯅ ꯃꯃꯥ ꯃꯆꯥ ꯑꯅꯤꯗꯨꯒꯤ ꯀꯥꯗ ꯆꯪꯂꯝꯃꯤ꯫ ꯅꯨꯄꯤ ꯑꯗꯨ ꯁꯤꯒꯗꯕ ꯀꯨꯏꯗ꯭ꯔꯕꯅꯤ, ꯑꯗꯨꯕꯨ ꯃꯈꯣꯏ ꯃꯃꯥ ꯃꯆꯥ ꯑꯅꯤꯗꯨꯒꯤ ꯃꯥꯏꯊꯣꯡꯗ ꯑꯀꯤꯕ, ꯅꯨꯡꯉꯥꯏꯇꯕꯒꯤ ꯃꯃꯤ ꯃꯆꯦꯠ ꯑꯃ ꯐꯥꯎꯕ ꯇꯥꯗꯦ꯫ ꯑꯁꯨꯝꯅ ꯄꯦꯁꯦꯟ ꯑꯃꯅ ꯃꯇꯝ ꯊꯥꯔꯒ ꯂꯩꯔꯦ ꯍꯥꯏꯔꯕꯗꯤ ꯄꯦꯁꯦꯟ ꯑꯗꯨꯒꯤ ꯏꯃꯨꯡ ꯃꯅꯨꯡꯅ ꯅꯨꯡꯉꯥꯏꯇꯕ ꯃꯆꯤ ꯃꯆꯤꯗ ꯀꯞꯇꯨꯅ ꯂꯩꯕ ꯀꯌꯥ ꯑꯗꯨ ꯎꯕꯗ ꯑꯩꯈꯣꯏꯁꯨ ꯊꯃꯣꯏ ꯀꯥꯏꯗꯕ ꯅꯠꯇꯦ꯫ ꯑꯗꯨꯕꯨ ꯃꯈꯣꯏ ꯑꯅꯤꯒꯤ ꯃꯑꯣꯡꯁꯤꯗꯤ ꯃꯌꯥꯝꯒ ꯏꯃꯥꯟ ꯃꯥꯟꯅꯗꯕ ꯑꯃꯒꯨꯝ ꯇꯧꯔꯤ꯫ ꯑꯁꯨꯝꯅ ꯃꯃꯥ ꯃꯆꯥ ꯑꯅꯤꯒꯤ ꯃꯌꯥꯝꯒ ꯃꯥꯟꯅꯗꯕ ꯃꯑꯣꯡ ꯑꯁꯤꯗ ꯆꯃꯝꯅꯗꯨꯅ ꯂꯩꯔꯤꯕꯁꯤ ꯑꯩ ꯈꯛꯇꯃꯛ ꯑꯣꯏꯔꯝꯗ꯭ꯔꯦ꯫ ꯅꯨꯃꯤꯠ ꯅꯤꯅꯤꯈꯛ ꯍꯣꯁꯄꯤꯇꯥꯜꯁꯤꯗ ꯂꯩꯕ ꯑꯁꯤꯗ ꯑꯇꯣꯞꯄ ꯅꯔꯁꯈꯩꯅꯁꯨ ꯃꯈꯣꯏꯒꯤ ꯀꯥ ꯑꯁꯤ ꯂꯥꯟꯕꯗ ꯃꯨꯔꯨꯝ ꯃꯨꯔꯨꯝ ꯁꯣꯟꯕ ꯃꯈꯣꯜ ꯑꯃ ꯑꯗꯨꯝ ꯇꯥꯏ ꯍꯥꯏꯅ ꯍꯥꯏꯅꯔꯛꯈꯤ꯫ ꯑꯩꯗꯤ ꯎꯕ ꯅꯠꯇꯦ, ꯑꯗꯨꯕꯨ ꯑꯩꯈꯣꯏ ꯍꯣꯁꯄꯤꯇꯥꯜꯒꯤ ꯀ꯭ꯂꯤꯅꯤꯡ ꯂꯦꯗꯤ ꯑꯗꯨꯅ ꯍꯥꯏꯕꯒꯤ ꯃꯇꯨꯡ ꯏꯟꯅ ꯅꯨꯄꯥ ꯑꯁꯤ ꯍꯣꯁꯄꯤꯇꯥꯜꯒꯤ ꯃꯤ ꯆꯪꯅꯗꯕ, ꯄꯣꯠ ꯆꯩ ꯑꯃꯣꯠ ꯑꯀꯥꯏ ꯊꯝꯕ ꯀꯥ ꯑꯗꯨꯗ ꯆꯪꯗꯨꯅ ꯃꯈꯨꯠꯇ ꯃꯩꯇꯥꯟ ꯑꯃ ꯄꯥꯏꯔꯒ ꯃꯌꯦꯛ ꯃꯁꯣꯟ ꯈꯪꯗꯕ ꯀꯔꯤ ꯀꯔꯤꯅꯣ ꯌꯦꯛꯇꯨꯅ ꯂꯩꯔꯝꯃꯤ ꯍꯥꯏꯅ ꯍꯥꯏꯔꯛꯈꯤ꯫ ꯃꯁꯤꯗ ꯃꯥꯁꯨ ꯍꯥꯏꯕ ꯀꯤꯖꯕꯗꯒꯤ ꯀꯔꯤꯃꯠꯇ ꯍꯥꯏꯗꯕꯤ ꯃꯥ ꯆꯠꯈꯤꯕ ꯉꯥꯏꯔꯒ ꯃꯥꯅ ꯌꯦꯛꯂꯝꯂꯤꯕꯁꯤꯡ ꯑꯗꯨ ꯀꯣꯛꯊꯣꯛꯇꯨꯅ ꯁꯦꯡꯗꯣꯛꯂꯝꯂꯦ ꯍꯥꯏꯅ ꯍꯥꯏꯔꯛꯈꯤ꯫ ꯑꯁꯨꯝꯅ ꯅꯨꯃꯤꯗꯥꯡꯒꯤ ꯃꯇꯝ ꯌꯧꯔꯛꯄ ꯑꯁꯤꯗ ꯍꯥꯏꯔꯤꯕ ꯅꯥꯗꯨꯅ ꯂꯩꯔꯤꯕ ꯃꯃꯥꯗꯨ ꯃꯁꯥ ꯀꯟꯅ ꯉꯝꯂꯛꯇꯕꯗꯒꯤ ꯂꯥꯏꯀꯠꯅꯔꯝꯃꯤ꯫
ꯆꯣꯏꯔꯣꯟ ꯄꯥꯔꯣꯟꯁꯨ ꯄꯪꯂꯣꯟꯗ ꯂꯣꯜꯂꯛꯈꯤ, ꯃꯊꯣꯡ ꯃꯔꯝ ꯈꯪꯗꯅꯁꯨ ꯄꯪꯅꯣꯛꯇ ꯅꯣꯛꯂꯝꯃꯤ꯫ ꯃꯁꯥꯗꯨ ꯍꯤꯗꯥꯛ ꯅꯨꯡꯊꯥꯛ ꯀꯥꯞꯀꯦ ꯍꯥꯏꯕ ꯑꯃꯠꯇ ꯌꯥꯔꯝꯗꯦ, ꯄꯪꯍꯥꯏꯗ ꯍꯥꯏꯔꯝꯃꯤ꯫ ꯑꯩ ꯌꯥꯝꯅ ꯋꯥꯔꯦ, ꯈꯣꯡꯌꯥꯁꯤ ꯃꯩꯅ ꯆꯥꯛꯂꯦ, ꯈꯣꯡ ꯑꯁꯤ ꯃꯈꯣꯏꯅ ꯀꯛꯂꯒ ꯄꯨꯈꯤꯗꯧꯔꯦ ꯍꯥꯏꯕꯅꯆꯤꯡꯕ ꯋꯥꯁꯤ ꯄꯪꯍꯥꯏꯗ ꯍꯥꯏꯔꯛꯈꯤ꯫ ꯑꯁꯨꯝꯅ ꯉꯥꯏꯍꯥꯛ ꯂꯥꯛꯅ ꯐꯥꯅꯔꯕ ꯃꯇꯨꯡꯗꯗꯤ ꯗꯣꯛꯇꯔꯅ ꯎꯄꯥꯏ ꯂꯩꯇ꯭ꯔꯦ ꯍꯥꯏꯗꯨꯅ ꯑꯩꯈꯣꯏꯗ ꯈꯪꯍꯜꯂꯛꯈꯤ꯫ ꯌꯥꯝꯅ ꯉꯛꯄ ꯃꯑꯣꯡꯗ ꯃꯆꯥꯅꯨꯄꯥ ꯑꯗꯨꯗꯤ ꯉꯁꯥꯏꯗꯒꯤ ꯑꯩꯈꯣꯏꯅ ꯇꯧꯅꯔꯤꯕ ꯃꯌꯥꯝꯁꯤ ꯌꯥꯎꯕ ꯅꯠꯇꯦ, ꯏꯔꯦꯟꯖꯅ ꯃꯄꯥꯟꯗ ꯐꯝꯗꯨꯅ ꯂꯩꯔꯤꯕꯅꯤ꯫ ꯑꯩꯈꯣꯏꯅ ꯄꯥꯎ ꯇꯝꯂꯕꯁꯨ ꯃꯁꯥꯗ ꯅꯨꯡꯉꯥꯏꯇꯕ ꯑꯃꯠꯇ ꯄꯣꯛꯇꯦ꯫ ꯑꯁꯨꯝꯅ ꯅꯨꯄꯤ ꯑꯗꯨꯅ ꯂꯩꯈꯤꯗ꯭ꯔꯕ ꯃꯇꯨꯡꯗ ꯃꯈꯣꯏꯅ ꯂꯩꯔꯝꯕ ꯔꯨꯝ ꯑꯗꯨꯗ ꯍꯥꯟꯅꯒ ꯃꯥꯟꯅꯗꯕ ꯃꯑꯣꯡ ꯃꯇꯧ ꯀꯌꯥ ꯑꯃ ꯇꯧꯕ ꯍꯧꯔꯛꯈꯤ꯫ ꯁꯝꯅ ꯍꯥꯏꯔꯕꯗ ꯀꯥ ꯑꯗꯨꯗ ꯊꯝꯕ IV ꯄꯝꯗꯣ ꯀꯅꯦꯛ ꯁꯨꯡꯇꯧ ꯇꯧꯗꯕꯤꯗ ꯃꯁꯥ ꯃꯇꯣꯟꯇ ꯈꯣꯡꯂꯛꯄꯒꯨꯝꯕ, ꯑꯩꯈꯣꯏꯅ ꯄꯝꯞ ꯑꯗꯨꯒꯤ ꯁ꯭ꯀ꯭ꯔꯤꯟꯗꯨꯗ ꯌꯦꯡꯂꯨꯔꯒꯅ ꯑꯦꯔꯔ ꯍꯦꯛ ꯊꯥꯔꯛꯄꯒꯨꯝꯕ, ꯑꯗꯨꯒ ꯄꯦꯁꯦꯟ ꯑꯃꯠꯇ ꯑꯦꯇꯦꯆ ꯇꯧꯗꯕꯤꯗ ꯍꯥꯔꯠ ꯔꯦꯠꯀꯨꯝꯕ, ꯑꯣꯛꯁꯤꯖꯦꯟ ꯂꯦꯚꯦꯜꯒꯨꯝꯕ ꯊꯣꯛꯂꯛꯄꯅꯆꯤꯡꯕꯁꯨ ꯌꯥꯝꯅ ꯇꯧꯔꯛꯈꯤ꯫ ꯀꯥ ꯑꯁꯤꯗ ꯄꯦꯁꯦꯟ ꯊꯝꯕ ꯃꯇꯝꯗꯁꯨ ꯄꯦꯁꯦꯟꯁꯤꯡꯗꯨꯒꯤ ꯏꯃꯨꯡ ꯃꯅꯨꯡꯅ ꯑꯍꯤꯡꯁꯤꯗ ꯀꯥꯗ ꯁꯣꯠ ꯋꯥ ꯉꯥꯡꯅꯕ ꯌꯥꯝꯅ ꯇꯥꯏ, ꯀꯗꯥꯏꯗꯒꯤꯅꯣꯗꯤ ꯈꯪꯗꯦ, ꯑꯗꯨꯒ ꯃꯤꯅ ꯆꯠꯄꯒꯤ ꯃꯈꯣꯜꯁꯨ ꯌꯥꯝꯅ ताई, येंगलुरगना कनामता लेरमदे हाइदुना कंप्लेन मयाम लाकपदगी हॉस्पिटल इज्जत सोकप तारे हाइदुना रूमदु रिपेयर तौगदबा लई हाइजिन्नदुना लॉक तौसिलगा थमलम्मी। रूम मदुदा थंबा खुचु खुलाइसिंगसी मथोंग मरम खंगदना प्लग तौद्रसु मतोमता ऑन हेक्ता तौजरक्पा मयाम अदुसु मिपुम खुदिंगना खंगनरक्खी। मसिदा सोइबा तारे हाइदुना खुचु खुलाइसिंगदु अरिबा ओइबगी यादबनी हाइना संदोकलम्मी। तसेंगनदी मी कौरगा येंगहल्लबनी अदुबु करिमता सोइबा नत्ते। अतोप्पा कादा थमलबदी खुचु खुलाइसिंगदु करिमता तौदे। मसिदसु नत्तना का अदुदा लैबा बेडसिंगदु कनागुंबा अमना पाइरगा गे गे लाउना चिंगबगी मखोलसु नुमितपु हेक तारकलबदी ताबा फंगी। मसिदा हॉस्पिटल अदुदा लैरिबा मी मयाम अदु कीबना मक्लाक थक थक निकनरम्मी। का अदुदा तमनबसी नुमिदांगदना किट हेलम्मी। नोंमसु युगी बोतल मई थाबदा याउरबदगी पोखाइरक्तुना ममित्ता पाले हाइदुना पेशेंट अमा इमरजेंसी रूमदा पुखलक्की। मसिदा अखोई मयामसु कोइचेन चेनरम्मी, अदुगा अइना पोट लौबा चटपदा का अदुगी मपा लालम्मी। मसिदा का अदुगी मनुंगदा पालिबा फेन अदु तपना तपना उंगबगी मखोल अमा तारक्की। अइना करिनो तौरिसिदी हाइना खंदुना यामना थुना मफम अदुदगी थोगलक्लम्मी। कोना अइना अखोइगी सिक्योरिटी भयाबु कौदुना अखोइ अमनी चटमिनरगा येंगलम्मी, अदुबु करिसु सोइबा लेरमदे। असुम तौना का अदु तमनरे हाइबसी हॉस्पिटल अदुगी मिपुम खुदिंगमकना खंगनरम्मी। मतम खरा लेरगदी अइसु थबक तोकलम्मी। चही खरगी मतुंगदा अइना अइगा थबक तौमिनरम्बा केरलादगी नर्स अमा लै, मागदी पाउ अदुम तत्तना फाउनै। मंगोंदा करम करम तौरी हाइना हंगबदा हौजिक फाउबा करिमता होंगबा लैत्रि। नोंगालमदाय पुंग अहुमबु हेक तारदी का अदुगी थोंगदो हेक्ता मया कारगा लेरम्मी हाइदुना हाइरम्मी। मसिदा अइना कइनो अइना लेरिङैददी कादु सोलोल होबदाइने लौथोख्रब्रो हाइना हाइरम्मी। अइगी वाफम असिदा माना अहानबदा यारम्बगी वानी, कोनदी का अदुदा सोबु हेक लोलबा पेशेंट अमा नत्रगा अमा अदुम लाई तोंगलक्कनी, मरम असिना सोदी हापत्रे हाइना हाइरक्की। अइना खंगजबदा मनुंगदा लैरिबा पोटसक अदुना मयामदा माबु काउहनिंगदबगी तौरक्पनी। अदुबु पोटसक अदुना मिंगोंदा असोक अपन पीरबनिना अफबदी नत्ते हाइबसिमसु खंगलम्मी। असुम तौना ngasiगidi matang asida wari asi losinjare।